ꯃꯤꯠ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯂꯩꯇ꯭ꯔꯦꯡꯅꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗ ꯈꯖꯤꯛꯇꯪ ꯍꯦꯕꯤꯠ ꯀꯌꯥ ꯑꯐꯕ ꯊꯝꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯃꯤꯠꯀꯤ ꯗꯤꯁꯇꯤꯕꯨ ꯀꯨꯏꯅ ꯐꯅ ꯊꯝꯕ ꯌꯥꯏ ꯑꯂꯣꯏꯕꯗ ꯈꯪꯃꯤꯟꯅꯁꯤ ꯃꯤꯠ ꯃꯈꯥꯒꯤ ꯗꯥꯔꯛ ꯁꯥꯔꯀꯜꯕꯨ ꯀꯔꯝ ꯍꯥꯏꯅ ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯅꯤ ꯑꯍꯥꯟꯕ ꯍꯦꯕꯤꯠꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯁꯟꯒ꯭ꯂꯥꯁ ꯎꯞꯄ ꯁꯟꯒ꯭ꯂꯥꯁ ꯎꯞꯄꯁꯦ ꯃꯤꯑꯣꯏꯕꯗ ꯃꯑꯣꯡ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯅꯨꯡꯁꯥ ꯃꯉꯥꯜꯗꯒꯤ ꯃꯤꯠꯀꯤ UV ꯔꯦꯖ ꯗꯦꯃꯦꯖ ꯑꯣꯏꯕꯗ ꯉꯥꯛꯊꯣꯛꯏ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯊꯣꯛꯄ ꯑꯃꯁꯨꯡ ꯇꯨ ꯋꯤꯂꯔ ꯊꯧꯕ ꯃꯇꯝꯗ ꯁꯟꯒ꯭ꯂꯥꯁ ꯎꯞꯄꯗꯤ ꯎꯐꯨꯟꯗꯒꯤ ꯃꯤꯠꯄꯨ ꯉꯥꯛꯊꯣꯛꯏ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯊꯥꯗꯣꯛꯄ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄꯁꯦ ꯃꯤꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯍꯦꯜꯍꯜꯂꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯄꯤꯕ ꯏꯁꯤꯡ ꯅꯣꯡꯃꯗ ꯂꯤꯇꯔ 3-4 ꯊꯛꯑꯗꯤ ꯃꯤꯠꯄꯨ ꯆꯣꯜꯍꯟꯗꯨꯅ ꯊꯝꯃꯤ ꯃꯤꯠꯇꯒꯤ ꯑꯃꯣꯠꯄ ꯄꯛꯄ ꯄꯤꯔꯥꯡ ꯑꯣꯏꯅ ꯊꯣꯛꯈꯤ ꯃꯇꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄ ꯃꯄꯥꯟ ꯊꯣꯛꯂꯨꯕꯒ ꯏꯁꯤꯡ ꯑꯏꯪꯕꯅ ꯃꯤꯠ ꯃꯥꯏ ꯇꯥꯊꯣꯛꯂꯗꯤ ꯃꯤꯠ ꯐꯅ ꯂꯩ ꯃꯄꯥꯟꯒꯤ ꯗꯤꯖꯤꯖ ꯄꯛꯇꯨꯅ ꯃꯤꯠꯄꯨ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯑꯁꯪꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯃꯁꯨꯡ ꯐꯣꯜꯃꯨꯜ ꯆꯥꯕꯁꯦ ꯃꯤꯠꯄꯨ ꯇꯦꯛꯈꯠꯇꯨꯅ ꯊꯝꯃꯤ ꯚꯤꯇꯥꯃꯤꯟ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯐꯪꯕꯅ ꯃꯤꯠ ꯃꯅꯨꯡ ꯀꯪꯕ ꯑꯃꯁꯨꯡ ꯒ꯭ꯂꯣꯀꯣꯃꯥꯒꯤ ꯔꯤꯛꯁꯇꯒꯤ ꯉꯥꯛꯊꯣꯛꯏ ꯃꯇꯝꯗ ꯃꯤꯠꯄꯨ ꯄꯣꯊꯥꯍꯟꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝ ꯂꯥꯛꯄꯗꯒꯤ ꯃꯣꯕꯥꯏꯜ PC ꯂꯦꯞꯇꯣꯞ ꯅꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯗꯔꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯈꯪꯅ 20 ꯃꯤꯅꯤꯠꯁꯇ ꯑꯦꯠꯂꯤꯁ 20 ꯁꯦꯀꯟ ꯃꯤꯠꯄꯨ ꯄꯣꯊꯥꯕ ꯄꯤꯔꯗꯤ ꯃꯤꯠꯀꯤ ꯗꯤꯁꯇꯤ ꯚꯤꯖꯟꯗ ꯑꯁꯣꯛꯄ ꯂꯥꯛꯇꯦ ꯑꯗꯨꯗꯤ ꯃꯔꯨꯞꯁꯤꯡ ꯃꯇꯝ ꯆꯥꯅ ꯇꯨꯝꯕꯤꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯔꯗꯤ ꯃꯤꯠꯇ ꯑꯁꯣꯛꯄ ꯀꯌꯥ ꯂꯥꯛꯇꯦ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯍꯤꯞꯄꯒ ꯃꯤꯠꯁꯦ ꯃꯤꯅꯤꯠ ꯑꯃ ꯀꯟꯇꯤꯅ꯭ꯌꯨ ꯀꯨꯞꯄꯗꯤ ꯃꯤꯠꯇꯒꯤ ꯑꯁꯥꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯊꯣꯛꯏ ꯃꯤꯠ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯐꯪꯏ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯁꯨꯝ ꯍꯥꯏꯅ ꯑꯁꯪꯕ ꯎꯄꯥꯟ ꯂꯩꯄꯥꯟ ꯌꯦꯡꯕꯁꯤꯁꯨ ꯃꯤꯠꯀꯤ ꯗꯤꯁꯇꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯏ ꯑꯂꯣꯏꯕꯗ ꯃꯤꯠ ꯃꯈꯥꯒꯤ ꯑꯃꯨꯕ ꯗꯥꯛ ꯂꯧꯊꯣꯛꯄꯒꯤꯗꯃꯛ ꯑꯥꯂꯨ ꯑꯃ ꯁꯤꯟꯖꯤꯠꯇ ꯁꯤꯠꯂꯒ ꯅꯠꯇ꯭ꯔꯒ ꯃꯤꯛꯁꯤꯗ ꯇꯛꯈꯥꯏꯔꯒ ꯄꯦꯁꯠ ꯑꯗꯨ ꯃꯤꯠꯀꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯇꯩꯁꯜꯂꯒ ꯃꯤꯅꯤꯠ 15 ꯊꯝꯕꯗ ꯈꯔꯅꯤꯗ ꯑꯗꯨꯝ ꯗꯥꯔꯛ ꯁꯥꯔꯀꯜꯗꯣ ꯀꯣꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯗꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯇꯥꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯈꯪꯖꯟꯕꯤꯌꯨ ꯏꯁꯥ ꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ